Good morning. Ngasi runes ki reading sa pay di ngasi runes ki reading se group 1 group 2 aina khaido se ko adu sida lai river symbol sing sida gi group 1 and group 2 and higher se sida gi ani khatang to se ko ani lok thok se adu ani lok thok to river symbol sida gi amma khala se ko hadi sisna ahamba ko ahamba hadi group 1 khan bangai gi oina duga number 2 dana hadi group 2 gi ko sisna p man ba symbol sina group 2 gi lere x man ba symbol sina group 1 gi ahambagi x manba symbol se sharing oina lae ko hari thabak ama taw matam da share tawraga tawba harasne ko tanaraga tawmina bani khangde amani khangde ko relationship taga haraga so relationship su dum phaba oigani ko aduga ngasi thabai khang chathokpa matam da blessings kumba harasne ko hari dawya ba natraga mangol oiba khotpa dumaina gumba su oi aduga amana hari gift kumba kai gumba su khadang receive taw gaina pibo da haitare ko kainoma khudong chaba harasne ko gift haiba ya ta dinga sai packing tawraga pirakpa adu khatang na gift na tena ko engonda khudong chaba ma kari ma lakpa khoppa ꯑꯗꯨꯗꯨꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝꯅ ꯐꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯃꯃꯨꯛ ꯍꯥꯏꯔꯤꯁꯦꯀꯣ ꯁꯤ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯃꯇꯝꯗ ꯃꯤꯅꯒꯁꯨ ꯐꯖꯅ ꯋꯦꯜꯀꯝ ꯑꯗꯨꯝ ꯇꯧꯕꯤꯔꯛꯀꯅꯤꯀꯣ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁ ꯃꯥꯟꯕ ꯁꯤꯝꯕꯜꯁꯤꯒꯤ ꯃꯤꯅꯤꯡ ꯑꯅꯤꯁꯨꯕ ꯁꯤꯝꯕꯜ ꯀꯣ ꯑꯅꯤꯁꯨꯕꯒꯤ ꯁꯤꯝꯕꯜꯁꯤꯒꯤ ꯃꯤꯅꯤꯡꯅ ꯑꯃꯨꯛ ꯀꯩꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤ ꯃꯤꯟꯁ ꯄ꯭ꯔꯣꯇꯦꯛꯁꯟꯅꯦꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯄꯤ ꯃꯤꯟꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯉꯥꯛꯄꯤꯕꯒꯨꯝꯕ ꯑꯣꯏꯕꯗꯣ ꯁꯦꯟꯅꯕꯤꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯒ ꯈꯔ ꯑꯃꯁꯨ ꯀꯩꯝꯇ ꯈꯟꯗꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯝꯐꯔꯠ ꯍꯥꯏꯗꯤ ꯕꯥꯎꯟꯗ꯭ꯔꯤꯁ ꯂꯥꯟꯊꯣꯛꯑꯒ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯗꯥꯎꯒꯨꯝꯕ ꯌꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯨꯟꯁꯀꯤ ꯔꯤꯗꯤꯡ ꯂꯩꯔꯦ ꯃꯦꯝ ꯊꯦꯡꯛ ꯌꯨ